ꯇꯥꯕꯤꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯥꯂꯤꯀꯥ ꯀꯩꯁꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯈꯨꯜꯅꯤ꯫ ꯌꯨꯝ ꯃꯁꯤꯡ ꯌꯥꯝꯅ ꯇꯥꯔꯝꯗꯦ꯫ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯅ ꯅꯝꯅ ꯇꯥꯕ ꯈꯨꯜ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯖꯥꯇꯤ ꯄꯥꯛꯅ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯥꯛꯂꯕꯁꯨ ꯈꯨꯜ ꯑꯁꯤ ꯃꯤꯁꯤꯡ ꯄꯥꯛꯅ ꯍꯦꯟꯒꯠꯇꯦ꯫ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯟꯖꯥꯎꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯕꯁꯤꯡꯒ ꯁꯛꯁꯨ ꯈꯦꯟꯅꯩ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯕꯨ ꯑꯃꯨꯕ ꯖꯥꯇꯤꯅꯤ, ꯑꯃꯨꯕ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯅꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯑꯃꯨꯕ ꯖꯥꯇꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯈꯨꯗꯤꯡꯃꯛ ꯑꯇꯣꯞꯄ ꯈꯨꯟꯖꯥꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅꯅꯤꯡꯗꯦ꯫ ꯃꯈꯣꯏꯒ ꯇꯤꯟꯅꯕꯁꯨ ꯄꯥꯝꯗꯦ ꯑꯃꯗꯤ ꯂꯧꯅ ꯂꯩꯅꯕꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯈꯨꯟꯖꯥ ꯃꯁꯦꯜ ꯃꯔꯤ ꯊꯝꯅꯔꯝꯕ ꯑꯗꯨꯁꯨ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯍꯜꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯐꯖꯗꯦ ꯍꯥꯏꯕꯗꯒꯤ ꯈꯨꯟꯖꯥ ꯃꯁꯦꯜ ꯂꯧꯅ ꯂꯩꯅꯕꯒꯤ ꯆꯠꯅꯕꯤꯗꯨꯃꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯄꯤꯛꯄ ꯈꯨꯜ ꯑꯣꯏꯗꯨꯅ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯂꯩꯔꯤ, ꯃꯤꯁꯤꯡ ꯍꯦꯟꯒꯠꯄ ꯉꯝꯗꯅ꯫ ꯀꯨꯃꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯕ ꯃꯇꯧꯗ ꯁꯛꯁꯨ ꯅꯤꯡꯊꯤꯕꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯋꯥꯠꯇꯕꯤ ꯅꯋꯥ ꯑꯄꯤꯀꯛ ꯑꯃ ꯈꯨꯟꯗꯨꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯅꯋꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯁꯨ ꯃꯆꯥꯒ ꯊꯋꯥꯏ ꯑꯣꯟꯅꯈꯤ, ꯃꯆꯥꯒ ꯄꯨꯟꯁꯤ ꯁꯤꯟꯅꯈꯤ꯫ ꯄꯂꯦꯝ ꯃꯃꯥ ꯅꯨꯡꯁꯤꯕꯤꯗꯨ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯜꯂꯝꯂꯒ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ꯫ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛ ꯃꯄꯨꯅ ꯄꯤꯕꯤꯕ ꯃꯉꯥꯜꯅꯤ, ꯃꯃꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯗꯨꯅ ꯃꯃꯣꯝ ꯑꯣꯏꯔꯤꯕꯤ ꯅꯋꯥ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯤ, ꯃꯊꯧꯅꯥ ꯂꯩꯕꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯃꯤꯡꯅꯦꯜ ꯂꯧꯗꯨꯅ ꯂꯩꯕꯥꯛꯂꯩ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯩꯕꯥꯛꯂꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤꯗꯃꯛꯇꯗꯤ ꯄꯂꯦꯝ ꯃꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗꯅ ꯀꯞꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯃꯨꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯩꯕꯥꯛꯂꯩ ꯃꯥꯁꯨ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯕ ꯀꯤꯖꯩ꯫ ꯑꯩꯒꯤ ꯑꯊꯤꯕꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯩ ꯏꯁꯥꯅ ꯎꯖꯔꯕꯗꯤ ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔ ꯐꯥꯎꯕ ꯂꯩꯕꯥꯛꯂꯩ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯌꯦꯡꯈꯤꯗ꯭ꯔꯤ꯫ ꯑꯩꯍꯥꯛꯀꯤ ꯁꯛꯇꯝꯁꯦ ꯎꯖꯅꯤꯡꯗꯦ꯫ ꯑꯩꯍꯥꯛꯁꯨ ꯑꯃꯨꯕ ꯖꯥꯠꯇ ꯄꯣꯛꯄꯤꯅꯤ꯫ ꯅꯈꯣꯏꯒꯨꯝꯕꯅꯤ ꯑꯩꯍꯥꯛꯁꯨ, ꯅꯈꯣꯏꯒ ꯈꯦꯟꯅꯕ ꯂꯩꯔꯝꯂꯣꯏ꯫ ꯑꯩ ꯌꯦꯡꯖꯅꯤꯡꯗꯦ ꯍꯥꯏꯗꯅ ꯃꯤꯡꯁꯦꯜ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯂꯩꯕꯥꯛꯂꯩ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯃꯇꯥꯔꯣꯏ ꯀꯌꯥꯅ ꯃꯥꯕꯨ ꯐꯖꯩ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏ, ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩꯅ ꯊꯥꯖꯕ ꯊꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯍꯥꯏꯖꯤꯜꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯕꯥꯛꯂꯩ ꯃꯥꯅ ꯉꯝꯗꯅ ꯃꯤꯡꯁꯦꯜ ꯃꯥꯕꯨ ꯌꯦꯡꯗꯅ ꯑꯁꯨꯝ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯅꯤ꯫ ꯏꯇꯥ, ꯍꯣꯏ ꯏꯇꯥ ꯂꯩꯕꯥꯛꯂꯩ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯃꯇꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯕꯥꯛꯂꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ, ꯇꯥꯏꯌꯦ ꯏꯇꯥ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯣ? ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯦ, ꯈꯥ ꯇꯨꯔꯦꯜꯂꯣꯝꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯇꯥ꯫ ꯂꯩꯕꯥꯛꯂꯩ ꯑꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ꯫ ꯆꯤꯡꯈꯠꯇꯨꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯗꯨꯒꯤ ꯃꯊꯛ ꯑꯣꯏꯔꯞꯅ ꯃꯆꯨ ꯂꯣꯛꯇꯕ ꯑꯄꯥꯕ ꯐꯤ ꯑꯃꯁꯨ ꯄꯥꯝꯕꯣꯝ ꯑꯅꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯍꯥꯏꯒꯠꯇꯨꯅ ꯇꯞꯅ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤ꯫ ꯆꯤꯡꯍꯤ ꯌꯥꯎꯔꯕ ꯄꯨꯟ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛꯂꯩ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯥꯔꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯈꯥ ꯇꯨꯔꯦꯜ ꯂꯩꯔꯤꯕꯗꯣꯝꯗ ꯆꯠꯂꯤ꯫ ꯀꯣꯔꯧꯒꯤ ꯃꯉꯥꯜꯂꯛꯇ ꯆꯠꯄ ꯂꯝꯕꯦꯜ ꯑꯣꯏꯕꯅꯤꯅ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯕꯗꯨ ꯈꯔꯇ ꯑꯣꯏꯔꯁꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯥꯏꯕꯦꯝꯃ ꯁꯤꯟꯊꯥꯅ ꯋꯥꯔꯤ ꯍꯧꯔꯛꯂꯤ꯫ ꯏꯇꯥ, ꯂꯥꯞꯅ ꯎꯔꯤꯕ ꯌꯥꯡꯗꯧ ꯂꯝꯕꯤꯁꯤꯗ ꯅꯨꯔꯥ ꯄꯥꯈꯪ ꯀꯅꯥ ꯑꯃ ꯂꯥꯛꯂꯕꯗꯤ ꯅꯇꯥꯔꯣꯏ ꯑꯣꯏꯕꯤ ꯑꯩꯒꯤ ꯄꯥꯏꯃꯁꯦ ꯆꯦꯡ ꯈꯞꯄꯒꯨꯝꯅ ꯐ꯭ꯔꯛ ꯐ꯭ꯔꯛ ꯅꯤꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯂꯩꯅꯝ ꯆꯦꯟꯗꯕꯤ ꯂꯩꯔꯥꯡ ꯂꯩꯀꯥꯗ ꯀꯔꯝꯕ ꯈꯣꯏꯃꯨꯅ ꯉꯪꯉꯤ ꯍꯥꯏꯕꯒꯤ ꯏꯇꯥ? ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯅꯅꯣ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯃꯤꯁꯤꯕꯣ? ꯂꯩꯕꯥꯛꯂꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯂꯛꯅ ꯌꯦꯡꯖꯗꯨꯅ ꯁꯤꯟꯊꯥꯁꯨ ꯃꯈꯥ ꯇꯥꯏ꯫ ꯏꯇꯥ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯈꯨꯜꯁꯤꯗ ꯂꯥꯛꯄ ꯄꯥꯈꯪ ꯀꯅꯥ ꯑꯃꯅ ꯏꯇꯥꯕꯨ ꯎꯈ꯭ꯔꯕꯗꯤ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯂꯥꯏꯕꯛ ꯐꯩꯗꯀꯣ ꯏꯇꯥ ꯅꯪꯁꯦ꯫ ꯃꯇꯥꯔꯣꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯂꯩꯕꯥꯛꯂꯩ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯂꯛꯅꯔꯤꯕꯣꯏ ꯅꯤꯡꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯅꯤꯡꯕ ꯄꯣꯛꯍꯜꯂꯤ꯫ ꯏꯇꯥ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ? ꯍꯩꯃ, ꯑꯍꯣꯏꯅꯦ ꯏꯇꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯜꯂꯤꯗ ꯅꯈꯣꯏꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯅꯣꯛꯅꯩ꯫ ꯏꯇꯥ ꯂꯩꯕꯥꯛꯂꯩ, ꯅꯪꯅ ꯋꯥꯈꯜ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ꯫ ꯂꯧꯖꯗꯦꯗ ꯑꯩꯈꯣꯏ꯫ ꯏꯇꯥ, ꯅꯪꯗꯤ ꯅꯣꯡꯃꯇ ꯃꯤꯡꯁꯦꯜ ꯌꯦꯡꯉꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ꯫
Noina madu hairibado aise nakoidaki hena thi hairiba natro. Ita leibak lei nangbu thi de haibani. Aisu amu wazata pokpini. Aina kayam phazaruni haibaki. Ita ibema nangdi isorna piba khudolni nangdi aikhoiga manade. Ai yengloida uzaningde saktamse. Leibak lei nangnya ningamdaba lakani. Yarisi waridu toplasi. Chatlasi law. Khul aduda lairiba leisasingi saithafam aduda mataroi ahumdusu yausilakli. Masa masagi pul thangdoknaduna chinghi samban langbasu haukhri. Yengbada phazaraba ningthibi samlangsingdu nakal amada loina thadaduna leibak lei chinghi luba hawi. Chinghi da luna nupi kusu oina ngauriba masagi makhuttuda amuk yengduna lona wakhal tawi. Kutta ngauriba sigum hegi maithong asibu ngauramgadrane. Kusu khakta ngauraga asoiba maithong oiramlabadi. Mikuptuda ai kari khangani. Yenglaroi isagi sakphamse ai yengba pamde. Ai tasengna akiba phauzari. Makhoi mayamna chinghi luriba domda sagolan mi khara lapna thausilakpadu sinthana hana urakli. Itharoi sing noibu tabro. Khulona balambida sagol tongba lan mi khara haizile e haiwani noibo. Thazadaba matau amaga loinana sagol lan mi singna lakliba domda nupi singdu loina mityeng thammi aduga leisabi amana hairei. Ita sing aikhoibu iyumai kai panghorasiro. Mataroi amanasu ipa pakhatna hairei. Asukuina lairakpada sagolan mi amata khulsida lansilakpa yu ukhidreita. Masi afhabu khudam nate halhaurasita. Adubuita karigino haibadumadi khangdokpa mayaidana. Asigumba lanmi aidi amukta hana ukhidre. Aidi kijareda ita sing. Nangbu nara lalubro karigino nangna kiriba. Khangde aidi kijabana loire. Afhaba lanmi oiramlabadi kamdauba. Madu oirabadi wari saba taredana. Fataba oiramlagana kamdauba. Madu oiragana unsinadaba taredana. Mabuk sengdaba makhoidi lamchat ama taubani. Makhoidi mibusu hatpa ngambani. Ita urirei nakhoi mayamgi warise aidi onthokna kireda. Punima nahakti kidabra. Akiba leitreda aidi nupa amatang phanglabadi yare. Tungaidako nahaki wakhal siso. Lanmi sing ase yausila e haiwani noibo. Itai bema sintha nangbo pukning phatha ko kaidobage. Kanaroida chatnaba tausi. Khonglei thurasi ta sing. Sagol lanmi sing yausilakdringai leisabi sing adu thuna loisinnabu hotnai. Adubu sagol lanmi yaropana hale. Nuza singdu amata senthokpa nanghaudre. Nuza singi pakhatnaba matau uraga sagol mathakta tongliba lanmi amana hairei. Aikhoi laklaga nuza singna pakhatliba karigino. Aikhoi su nakhoi gumba misamni. Aikhoi lan hauba lakpa nattene. Nuza singi amuwa maithong singdu yenglaga sagol tongba amana amuk hairei. Khulla sigi leisa singse kusu murasu rasidi loina leida. Hai sum lepaga leiganu ne. Aikhoiga laklibasi iningthau salairelgi mazaibungo Nandarasni. Thangnaba khulgi mazaibungo oirambaduda khuldugi nurasing adu makuk lukthaduna Nandarasda noluksari. Nuzasingi marumda lepkhibana oirira natraga pakhang mana mamit choithokhibanara laisasingi marakta kusu kumet mangal thokna leiramlibi leibak leibu Nandaras mana hana uruche. Leibak leigi saktambu yengningbana khauranglaba nupadu sagol thaktagi thuna kumthai aduga maru lukthaduna leiriba nuzasingduda amuk hairei. Yare namai sing haigatjar. Singhi samban langluraba amuba samlangduga loinana chot lauraba leibak leigi maithong adu ing tapna haigalakli. Madhau ibungogi sap matung ina nungsi lambidagi na thairaba nupa mahangsu leibak leigi phazaba ubada mamai leiduna cheningdre. Ningthibi singe leirang urabadi lehi chupningba phaurakani khanduna leinam chendabi leirang leikolda khongdoirakpa Nandaras ngasidi maithiri. Thazadaba komdasu nga leibani haibadu ngasidi thoklari mazaibungogi mafamda. Pakhang magi ngaingamjaba wakhalna mikuptuda hangkibani asamba wahang ama leibak leido onsinduna. Nujana haki minglendum amukta khangjagi. Lamlanba pakhang amana ningol magi minglin hanglakpasi mikup asina ahanbani. Ithak thakatpa matauda leibak leisu tapna khummi. Leibak lei. Mazaibungo Nandaras maithong makalamjana
ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗ ꯅꯤꯡꯉꯣꯜꯅ ꯃꯨꯁꯛ ꯍꯦꯟꯕꯤ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯂꯝꯂꯦꯟ ꯀꯩꯗꯒꯤ ꯂꯥꯛꯄꯅꯣ? ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯂꯩꯕꯥꯛꯂꯩ ꯂꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩ ꯈꯨꯜꯁꯤꯒꯤ ꯈꯨꯟꯖꯥꯅꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯠꯆꯗꯦ꯫ ꯂꯩꯕꯥꯛꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯨꯄꯥꯗꯨꯁꯨ ꯏꯪꯅ ꯈꯨꯝꯃꯤ ꯅꯨꯔꯥ ꯅꯪꯒꯤ ꯁꯦꯡꯂꯧꯅ ꯑꯗꯨꯛ ꯍꯦꯟꯕꯅ ꯄꯥꯈꯪ ꯑꯣꯏꯕ ꯄꯥꯏ ꯃꯅꯨꯡꯗ ꯆꯤꯡꯅꯕ ꯂꯩꯕꯅ ꯍꯪꯖꯕꯅꯤ ꯈꯪꯖꯗꯕꯅ ꯅꯨꯔꯥ ꯅꯍꯥꯛꯅ ꯑꯁꯥꯎ ꯄꯔꯩ ꯊꯝꯕꯤꯒꯅꯨ꯫ ꯃꯃꯥꯏ ꯃꯆꯥꯗꯨ ꯂꯨꯛꯊꯗꯨꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯩꯕꯥꯛꯂꯩꯁꯨ ꯍꯥꯏꯔꯛꯏ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯩꯍꯥꯛꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯀꯔꯝꯅ ꯑꯁꯥꯎꯕ ꯊꯝꯂꯨꯅꯤ? ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯗ ꯑꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯐꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯋꯥꯍꯪ ꯑꯃꯁꯨ ꯅꯨꯄꯥ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯏ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯁꯨ ꯅꯨꯖꯥꯁꯤꯡ ꯃꯐꯝꯁꯤꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯒꯗ꯭ꯔꯥ? ꯅꯟꯗꯔꯥꯖ ꯃꯥꯅ ꯍꯪꯕꯗꯤ ꯂꯩꯕꯥꯛꯂꯩꯗ ꯌꯦꯡꯗꯨꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯂꯩ ꯃꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯁꯤꯟ ꯐꯕꯤ ꯁꯤꯟꯊꯥꯅ ꯈꯨꯝꯂꯛꯂꯤ ꯃꯇꯝ ꯃꯥꯅ ꯊꯦꯡꯂꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯆꯗꯦ ꯑꯗꯨꯕꯨ ꯀꯣꯔꯧ ꯏꯄꯥꯅ ꯌꯥꯀꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯅꯨꯡꯁꯥ ꯈꯨꯗꯤꯡꯃꯛ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯅꯩꯗꯣ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖ ꯂꯩꯕꯥꯛꯂꯩ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯍꯧꯖꯤꯛꯁꯨ ꯁꯣꯏꯊꯣꯛꯇ꯭ꯔꯤ꯫ ꯃꯣꯃꯣꯅꯣꯛꯅꯁꯨ ꯃꯈꯥ ꯇꯥꯏ ꯐꯔꯦ ꯍꯌꯦꯡꯌꯦꯟꯗ ꯑꯉꯟꯕꯗ ꯀꯣꯔꯧ ꯏꯄꯥ ꯃꯍꯥꯛꯀ ꯂꯝꯖꯦꯜ ꯇꯥꯟꯅꯗꯨꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯈꯣꯡꯗꯣꯏꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯂꯩꯍꯧꯔꯣꯀꯣ ꯅꯨꯖꯥꯁꯤꯡ꯫ ꯅꯟꯗꯔꯥꯖ ꯃꯍꯥꯛꯅ ꯁꯒꯣꯜꯗ ꯀꯥꯕꯒ ꯅꯨꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯀꯣꯛ ꯅꯣꯟꯊꯩ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯕꯥꯛꯂꯩꯗ ꯌꯦꯡꯂꯝꯂꯒ ꯅꯟꯗꯔꯥꯖ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯇꯥꯔꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯀꯤ ꯀꯨꯝꯖꯥꯁꯤꯗꯤ ꯑꯇꯣꯞꯄ ꯈꯨꯜꯒ ꯂꯧꯅ ꯂꯩꯅꯕ ꯍꯧꯗꯣꯛꯀꯗꯕ ꯃꯥꯜꯂꯤꯗ꯫ ꯂꯩꯕꯥꯛꯂꯩ ꯕꯦꯝꯃ ꯅꯔꯥꯏꯕꯛ ꯐꯩꯀꯣ꯫ ꯂꯩꯕꯥꯛꯂꯩ ꯃꯍꯥꯛꯇꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯂꯨꯞꯊꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯔꯣꯏꯁꯤꯡꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯍꯧꯕꯁꯦ ꯌꯥꯝꯅ ꯐꯩꯗ꯫ ꯏꯁ ꯅꯍꯥꯟ ꯃꯈꯩꯁꯨ ꯂꯥꯛꯏꯗꯨꯗꯤ꯫ ꯑꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯀꯣ꯫ ꯅꯟꯗꯔꯥꯖ ꯎꯔꯨꯕꯗꯒꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯏꯇꯤꯛ ꯏꯄꯥ ꯆꯥꯖꯗꯦ ꯑꯩꯈꯣꯏ꯫ ꯍꯣꯏꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯇꯤ ꯂꯩꯕꯥꯛꯂꯩꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯗꯤ ꯂꯩꯕꯥꯛꯂꯩꯕꯨ ꯑꯣꯏꯅꯤꯡꯂꯤꯗ ꯃꯤꯒꯤ ꯃꯔꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯅꯗꯤ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯥꯍ꯭ꯃꯟꯅꯤ ꯍꯥꯏꯕ ꯈꯪꯈꯤꯕ꯭ꯔꯥ? ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯀꯤ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯁꯥꯞ ꯑꯃꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯃꯥꯕꯨ ꯁꯥꯞꯀ ꯂꯩꯕ꯭ꯔꯅꯦ? ꯈꯪꯗꯦꯗ ꯑꯩ ꯁꯨꯝ ꯍꯥꯏꯅꯕ꯫ ꯀꯔꯤ ꯁꯥꯞꯅꯤ ꯍꯥꯏꯕꯒꯦ? ꯃꯙꯧꯒꯤ ꯁꯥꯞ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯗꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯧꯅꯕꯅꯤ ꯇꯜꯂꯤꯗ ꯑꯩꯗꯤ꯫ ꯍꯣꯏ ꯀꯤꯖꯩꯀꯣ ꯁꯥꯞꯁꯦ ꯑꯩꯗꯤ꯫ ꯑꯗꯣ ꯏꯇꯥꯁꯤꯡ ꯍꯟꯅꯕ ꯇꯧꯔꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯨꯝꯗ ꯃꯤꯋꯥ ꯇꯥꯕ ꯁꯣꯏꯗ꯭ꯔꯦꯗꯣ꯫ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯅꯨꯖꯥꯁꯤꯡ ꯑꯗꯨ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯂꯤꯕꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯍꯥꯏꯅꯈ꯭ꯔꯦ꯫ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯅꯥꯏꯇꯣꯝ ꯊꯣꯛꯂꯤꯕꯤ ꯅꯤꯡꯊꯤꯕꯤ ꯊꯥꯖ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯇꯥꯔꯣꯏ ꯁꯥꯟꯅꯔꯤ ꯂꯩꯕꯥꯛꯂꯩ ꯊꯥꯖ ꯃꯍꯥꯛꯀ꯫ ꯍꯥꯗ ꯏꯇꯥ ꯊꯥꯖ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩꯗꯀꯣ꯫ ꯅꯪꯒꯤ ꯅꯉꯥꯜꯁꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ꯫ ꯅꯪꯗꯤ ꯈꯨꯗꯤꯡꯃꯛꯄꯨ ꯎꯕꯤꯅꯤ꯫ ꯅꯇꯥꯏꯒꯤ ꯃꯥꯏꯊꯣꯡꯁꯨ ꯅꯪꯅ ꯑꯃꯨꯛꯇ ꯐꯖꯍꯜꯂꯨꯕ꯫ ꯏꯁꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯒꯦ꯫ ꯐꯖꯩ ꯈꯪꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯉꯝꯗ꯭ꯔꯦꯗꯣ ꯏꯇꯥꯎ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯅꯍꯥꯛꯅ꯫ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯅ ꯊꯣꯛꯂꯤꯕ ꯊꯋꯥꯟꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯕꯥꯛꯂꯩ꯫ ꯏꯇꯥ ꯊꯋꯥꯟꯁꯤꯡ ꯉꯁꯤꯗꯤ ꯇꯝꯕ ꯄꯥꯈꯪ ꯑꯃꯅ ꯅꯇꯥꯏꯒꯤ ꯃꯤꯡꯂꯦꯟꯕꯨ ꯍꯪꯂꯛꯄꯗꯤ ꯅꯨꯖꯥꯏꯒꯤ ꯄꯨꯛꯅꯤꯡꯁꯦ ꯏꯔꯥꯡ ꯂꯥꯡꯉꯤꯗꯣ ꯏꯇꯥ꯫ ꯍꯌꯦꯡ ꯌꯦꯟꯗꯥ ꯑꯉꯟꯕꯗꯁꯨ ꯅꯤꯡꯉꯣꯜ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯇꯥꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯌꯨꯕ ꯏꯇꯥ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯗꯨꯛ ꯌꯥꯝꯕꯕꯨ ꯅꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ? ꯑꯃꯨꯕ ꯖꯥꯠꯇ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏꯅꯁꯨ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕ꯭ꯔꯥ? ꯑꯩꯕꯨ ꯍꯪꯒꯣꯏꯔꯕ꯭ꯔꯥ ꯅꯈꯣꯏꯅ? ꯃꯇꯥꯡꯁꯤꯗ ꯂꯩꯕꯥꯛꯂꯩꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯔꯛꯏ꯫ ꯕꯦꯝꯃ ꯕꯦꯝꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯇꯥꯔꯦ ꯕꯥꯕꯥ ꯂꯥꯛꯆꯔꯒꯦ꯫ ꯃꯄꯥꯅ ꯀꯧꯔꯛꯄꯁꯤꯗ ꯊꯥꯖ ꯊꯋꯥꯟꯁꯤꯡꯕꯨ ꯍꯨꯟꯗꯣꯛꯂꯝ ꯂꯩꯕꯥꯛꯂꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯁꯛꯇꯝꯅ ꯉꯥꯎꯍꯜꯂꯕ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯁꯨꯝꯍꯠꯂꯕ ꯇꯝꯕ ꯄꯥꯈꯪ ꯃꯍꯥꯛꯁꯨ ꯑꯉꯥꯎꯕ ꯑꯃꯒꯤ ꯁꯛꯂꯣꯜꯂꯧ ꯋꯥꯈꯜ ꯐꯨꯡꯕꯪꯅꯅ ꯂꯩꯔꯤ꯫ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯥꯟꯕ ꯃꯅꯥꯏ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯊꯧꯕ ꯅꯨꯔꯥ ꯃꯥꯕꯨ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯔꯨꯔꯦ꯫ ꯇꯁꯦꯡꯅ ꯋꯥꯈꯜꯁꯤ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯃꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ
ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯊꯧꯕ ꯑꯁꯨꯛ ꯋꯥꯅ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛ ꯄꯥꯝꯖꯕ ꯃꯥꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅꯔꯒ ꯊꯋꯥꯏꯁꯤ ꯃꯥꯡꯈ꯭ꯔꯁꯅꯨ ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯅꯟꯗꯔꯥꯖꯀꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯁꯥꯟꯕ ꯃꯅꯥꯏꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯖꯥꯏꯕꯨꯀꯣ ꯀꯔꯤ ꯌꯋꯥꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯅꯅꯥꯏꯁꯤꯡꯗꯤ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯑꯊꯧꯕ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨꯅꯦ ꯅꯪꯕꯨ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯒꯗꯧꯕꯒꯤ ꯁꯔꯨꯛ ꯃꯤꯀꯨꯞ ꯑꯃ ꯅꯨꯡꯉꯥꯏꯊꯣꯛꯄꯅ ꯐꯠꯇꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯀꯤ ꯈꯜꯂꯨꯕꯗ ꯑꯊꯧꯕꯗꯨ ꯀꯞꯊꯣꯔꯛꯂꯦ ꯄꯤꯛꯂꯕ ꯈꯨꯜ ꯃꯆꯥꯗꯨꯗ ꯅꯅꯥꯏ ꯑꯩꯅ ꯃꯖꯥꯏꯕꯨꯡꯉꯣꯕꯨ ꯄꯨꯁꯤꯜꯂꯨꯕꯗꯤ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯃꯥꯡꯅꯕ ꯑꯣꯏꯔꯦꯗꯣ ꯅꯅꯥꯏ ꯑꯩꯗꯤ ꯆꯥꯎꯔꯕ ꯄꯥꯞ ꯑꯃ ꯇꯣꯏꯗꯨꯅ ꯂꯩꯍꯧꯔꯤꯅꯤ ꯑꯊꯧꯕ ꯃꯗꯨ ꯄꯥꯞ ꯅꯠꯇꯦ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯇꯦꯡꯕꯥꯡꯕꯤꯕꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯊꯥꯒꯠꯂꯤꯕꯅꯤꯅꯦ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯋꯥꯍꯩꯗꯣ ꯅꯅꯥꯏꯒꯤ ꯏꯐꯝꯗ ꯆꯩꯅꯥꯅꯤ ꯑꯊꯧꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤꯅꯦ ꯑꯊꯧꯕ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯁꯥꯞ ꯑꯁꯤꯗꯤ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤꯗꯣ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯁꯥꯞ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯊꯧꯕ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯨꯛꯇꯗꯤ ꯐꯥꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯑꯊꯧꯕ ꯑꯩ ꯈꯜꯂꯤꯕꯅꯤ ꯈꯟꯕ ꯌꯥꯕ ꯑꯩ ꯈꯜꯂꯕꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯏꯃꯥ ꯂꯩꯃꯕꯨ ꯎꯅꯕꯤꯌꯨ ꯀꯔꯝꯅ ꯁꯥꯞ ꯀꯣꯛꯀꯅꯤ ꯇꯥꯟꯅꯕꯤꯌꯨ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯤ ꯁꯦꯝꯂꯛꯎꯒꯦ ꯑꯊꯧꯕ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯗꯦꯗ ꯈꯧꯔꯥꯡꯕ ꯄꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯕꯅꯤ ꯃꯥꯕꯨ ꯎꯔꯨꯕꯗꯒꯤ ꯑꯩ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣ ꯃꯈꯣꯏꯗꯤ ꯕ꯭ꯔꯥꯍ꯭ꯃꯟꯅꯤ ꯃꯁꯤꯗꯤ ꯈꯪꯕꯤꯕ꯭ꯔꯥ ꯈꯪꯉꯦ ꯑꯊꯧꯕ ꯑꯩ ꯃꯗꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯆꯠꯅꯕꯤꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯟꯗꯔꯥꯖꯀꯤ ꯋꯥꯐꯝ ꯑꯁꯤꯗ ꯑꯁꯥꯟꯕ ꯃꯅꯥꯏ ꯃꯍꯥꯛꯀꯤ ꯃꯈꯥ ꯇꯥꯕ ꯋꯥꯍꯩ ꯂꯩꯈꯤꯗꯦ ꯑꯁꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯏ ꯑꯊꯧꯕꯗꯨ ꯈꯔ ꯉꯜꯂꯞꯅ ꯂꯩꯕꯥꯛꯂꯩꯒꯤ ꯈꯨꯜꯗꯨꯗ ꯈꯣꯡꯗꯣꯏꯔꯛꯂꯤ ꯑꯗꯨꯒ ꯅꯟꯗꯔꯥꯖꯀꯤ ꯃꯄꯥꯎ ꯑꯃ ꯆꯦꯜꯂꯛꯂꯤꯕ ꯃꯄꯥꯎꯗꯤ ꯆꯦꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯅꯥꯟꯕ ꯆꯔꯩ ꯊꯣꯟꯗꯨꯅ ꯈꯨꯜꯒꯤ ꯌꯥꯡꯗꯧꯗ ꯂꯩꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯂꯩꯕꯥꯛꯂꯩꯒꯤ ꯃꯃꯤꯡꯗꯤ ꯄꯜꯂꯝꯗꯦ ꯑꯗꯨꯕꯨ ꯈꯪꯉꯤ ꯅꯟꯗꯔꯥꯖꯀꯤ ꯃꯄꯥꯎ ꯂꯩꯕꯥꯛꯂꯩꯗ ꯆꯦꯜꯂꯛꯄꯅꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯦ ꯑꯊꯧꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛꯂꯩ ꯈꯛꯇ ꯅꯠꯇꯅ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯍꯔꯥꯎꯅꯔꯦ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯇꯥꯔꯣꯏ ꯈꯛꯇ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥ ꯐꯥꯎꯕ ꯌꯥꯎꯅ ꯈꯨꯜꯒꯤ ꯌꯥꯡꯗꯧ ꯇꯝꯅ ꯂꯩꯕꯥꯛꯂꯩ ꯃꯍꯥꯛꯄꯨ ꯊꯤꯟꯕꯤꯔꯛꯏ ꯅꯨꯄꯤꯁꯤꯡ ꯆꯠꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯔꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯇꯁꯦꯡꯅ ꯃꯉꯥꯜ ꯑꯃ ꯅꯥꯏꯒꯗꯧꯔꯤ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯉꯤꯗ ꯁꯤꯟꯊꯥ ꯅꯪꯗꯤ ꯀꯔꯝꯅ ꯂꯩꯕꯥꯛꯂꯩꯒꯤ ꯐꯖꯕꯁꯦ ꯅꯈꯣꯏꯕꯨ ꯎꯗ꯭ꯔꯣ ꯍꯣꯏꯗ ꯆꯨꯝꯃꯤꯅꯦ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕꯥꯛꯂꯩꯒꯨꯝꯅ ꯐꯖꯕꯤ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯉꯛꯏ ꯅꯪꯅ ꯑꯃꯨꯛ ꯀꯔꯤꯗ ꯉꯛꯏꯕ ꯏꯇꯥ ꯂꯩꯕꯥꯛꯂꯩꯗꯤ ꯃꯁꯥꯒꯤ ꯐꯖꯕ ꯈꯪꯖꯗꯦꯗꯣ ꯃꯥꯒꯤꯁꯨ ꯑꯁꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯁ ꯅꯠꯇꯦ ꯀꯤꯖꯕꯒꯤꯅꯤ ꯃꯥꯒꯤꯁꯤ ꯀꯅꯥꯅ ꯈꯪ ꯑꯩꯈꯣꯏꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯔꯥ ꯍꯥꯏꯁꯨ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯀꯔꯤꯅꯣ ꯊꯥꯏꯕꯦꯝꯃ ꯅꯪꯗꯤ ꯋꯥ ꯂꯥꯟ ꯉꯥꯡꯗꯦꯅ ꯂꯩꯕꯥꯛꯂꯩꯒꯤ ꯃꯇꯧꯁꯤꯗ ꯅꯪꯕꯨ ꯀꯂꯛꯇꯨꯅ ꯇꯧꯔꯤꯕ꯭ꯔꯣ ꯍꯦꯔꯥ ꯀꯔꯤ ꯌꯋꯥꯅꯣ ꯃꯗꯨꯕꯣ ꯅꯇꯧ ꯌꯦꯡꯈꯤꯜꯂꯛꯅꯕꯅꯤꯗ ꯍꯣ ꯑꯩꯗꯤ ꯑꯔꯥꯏꯕꯅꯦ ꯊꯧꯕꯨꯔꯣꯏ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯂꯩ ꯃꯥꯁꯨ ꯉꯥꯡꯗꯦꯇꯨ ꯃꯥꯗꯤ ꯃꯍꯧꯁꯥꯅꯤꯗꯅ ꯂꯩꯕꯥꯛꯂꯩ ꯃꯥꯁꯨ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯂꯤꯕꯅꯤ ꯃꯌꯥꯝꯅ ꯉꯥꯡꯁꯛꯂꯤꯕꯗꯨ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯍꯥꯞꯆꯤꯟꯕꯗꯤ ꯉꯝꯂꯝꯗꯦ ꯊꯃꯣꯏ ꯐꯥꯊꯕ ꯉꯝꯖꯗꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯈꯪꯖꯗ ꯂꯩꯕꯥꯛꯂꯩ ꯋꯥꯈꯜ ꯆꯔꯥꯡꯅꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯖꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯡꯗꯧ ꯂꯝꯕꯤ ꯌꯧꯔꯛꯂꯤ ꯏꯀꯥꯟ ꯀꯥꯟꯅꯗ ꯇꯥꯔꯛꯏ ꯁꯒꯣꯜ ꯃꯈꯣꯜꯗꯣ ꯁꯒꯣꯜ ꯃꯈꯣꯜ ꯇꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨ ꯂꯩꯕꯥꯛꯂꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯃꯈꯣꯏ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯖꯥꯏꯕꯨꯡꯉꯣꯒ ꯎꯅꯕ ꯉꯝꯖꯔꯣꯏ ꯃꯈꯣꯏꯗꯤ ꯑꯊꯤꯕꯤꯅꯤ ꯅꯣꯛꯅꯈꯤꯅꯤ ꯏꯀꯥꯏꯖꯩ ꯍꯥꯏꯗꯅ ꯃꯈꯣꯏꯗꯤ ꯍꯧ ꯊꯥꯗꯅ ꯆꯦꯟꯅꯈ꯭ꯔꯦ ꯂꯩꯕꯥꯛꯂꯩ ꯃꯥꯁꯨ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯂꯩꯕꯥꯛꯂꯩ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯏꯕꯨꯡꯉꯣꯅ ꯂꯥꯛꯂꯤꯕ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ ꯁꯒꯣꯜꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯔꯦ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯜꯁꯨ ꯐꯪꯂꯦ ꯍꯧꯔꯤꯕ ꯎꯐꯨꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯟꯗꯔꯥꯖ ꯃꯥꯒꯤ ꯁꯛꯇꯝꯗꯤ ꯃꯌꯦꯛ ꯂꯥꯅ ꯎꯕ ꯐꯪꯗ꯭ꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖ ꯂꯩꯕꯥꯛꯂꯩꯒꯤ ꯃꯤꯠꯃꯥꯡꯗ ꯉꯥꯟꯊꯣꯏꯔꯛꯏ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗ ꯂꯩꯕꯥꯛꯂꯩꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ
ꯊꯪꯅꯕ ꯈꯨꯂꯦꯟꯗ ꯆꯠꯂꯨꯁꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯂꯩꯕꯥꯛ ꯂꯩ ꯋꯥ ꯉꯥꯡꯗꯦ ꯍꯧꯖꯤꯛꯁꯨ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ. ꯅꯨꯔꯥ ꯃꯥꯏꯊꯣꯡꯗꯣ ꯍꯥꯏꯒꯠꯄꯤꯔꯨ. ꯄꯥꯈꯪꯅꯤꯒꯤ ꯁꯃꯗꯣꯟ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯎ ꯍꯥꯏꯕꯕꯨ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯁꯤꯡꯅꯕ꯭ꯔꯥ? ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛ ꯂꯩ ꯋꯥ ꯉꯥꯡꯗ꯭ꯔꯤ. ꯁꯒꯣꯜꯗ ꯇꯣꯡꯂꯒꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯇ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅꯗꯤ ꯆꯪꯁꯤꯜꯂꯤ. ꯅꯨꯄꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯟꯗꯔꯥꯖ ꯃꯥꯏꯊꯣꯡ ꯃꯀꯥ लामना ꯀꯥꯔꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯏ. ꯏꯪꯅ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯂꯩꯃꯥꯁꯨ ꯁꯒꯣꯜ ꯊꯛꯇꯨꯗ ꯀꯥꯔꯛꯂꯦ. ꯑꯗꯨꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯥꯡ ꯊꯥꯅ ꯐꯝꯃꯤ. ꯈꯣꯡꯁꯥꯜꯂꯁꯤꯔꯥ? ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯩꯕꯥꯛ ꯂꯩ ꯃꯀꯣꯛ ꯇꯞꯅ ꯅꯣꯝꯃꯤ. ꯅꯤꯡꯉꯣꯜ ꯃꯥꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯅꯟꯗꯔꯥꯖ ꯃꯥꯁꯨ ꯁꯒꯣꯜ ꯊꯧꯕ ꯍꯧꯈ꯭ꯔꯦ. ꯃꯅꯥꯏ ꯃꯁꯦꯜ ꯀꯅꯥꯝꯇ ꯂꯣꯏꯅꯗꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯊꯪꯅꯕ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯦ. ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯑꯅꯤꯗꯨ ꯇꯞꯅ ꯐꯝꯊꯩ. ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯅ ꯋꯥꯔꯤꯁꯨ ꯍꯧꯏ. ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯗꯦꯅ? ꯂꯩꯕꯥꯛ ꯂꯩ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ. ꯑꯩꯒꯤ ꯂꯝꯍꯦꯟꯕꯩ ꯇꯧꯁꯤꯗ ꯅꯪꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ? ꯉꯥꯏꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯈꯔꯗꯤ ꯊꯨꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗꯤ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ. ꯇꯨꯡꯒꯤ ꯈꯣꯡꯆꯠꯇ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯗꯦ. ꯅꯨꯡꯖꯥꯒꯤ ꯆꯤꯡꯅꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄꯤꯔꯣ. ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯏꯍꯨꯜꯅ ꯅꯪꯒꯤ ꯅꯥꯆꯣꯝ ꯑꯃꯁꯨ ꯁꯤꯟꯅꯒꯦ ꯈꯟꯖꯔꯤ. ꯑꯁꯝꯕ ꯐꯤ ꯃꯆꯥ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯄꯗ ꯅꯨꯡꯁꯤꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯂꯤ. ꯑꯥꯔꯊ ꯆꯦꯟꯕ ꯋꯥꯍꯩ ꯑꯃꯁꯨ ꯃꯆꯤꯟꯗꯒꯤ ꯀꯥꯡꯊꯣꯔꯛꯏ. ꯏꯈꯨꯠꯅ ꯁꯦꯝꯖꯕ ꯂꯩꯔꯥꯡ ꯅꯥꯆꯣꯝꯅ ꯅꯤꯡꯉꯣꯜꯅꯒꯤ ꯅꯥꯄꯗ ꯇꯥꯡꯖꯕꯗꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯦ. ꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯤ ꯅꯪꯁꯨ, ꯐꯖꯗ꯭ꯔꯥ? ꯑꯄꯤꯛꯄ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃꯁꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯨꯅ ꯊꯥꯡꯖꯤꯜꯂꯛꯏ. ꯅꯨꯡꯁꯤ ꯃꯩꯁꯥꯛꯅ ꯉꯥꯎꯔꯕꯤ ꯂꯩꯕꯥꯛ ꯂꯩꯃꯥꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯧꯍꯧꯗ꯭ꯔꯦ. ꯃꯤꯡꯁꯦꯜꯗꯨꯗ ꯊꯨꯅ ꯌꯦꯡꯂꯨꯔꯦ. ꯃꯁꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ. ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯇꯥꯏꯌꯣꯟꯅꯅ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯤꯡꯁꯦꯜꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯩꯕꯥꯛ ꯂꯩꯃꯥꯅ ꯍꯔꯥꯎꯖꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯤ ꯅꯟꯗꯔꯥꯖ ꯃꯥꯅ ꯈꯪꯕ ꯅꯠꯇꯦ. ꯃꯈꯨꯠꯅ ꯁꯤꯟꯕꯤꯕ ꯅꯥꯆꯣꯝ ꯑꯗꯨꯗ ꯄꯥꯝꯕ ꯄꯣꯛꯄꯒꯤꯗꯃꯛ ꯂꯩꯕꯥꯛ ꯂꯩꯃꯥꯅ ꯍꯔꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯅꯟꯗꯔꯥꯖ ꯃꯊꯟꯇ ꯅꯣꯛꯆꯩ. ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯅꯟꯗꯔꯥꯖ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯕ ꯍꯧꯈ꯭ꯔꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯩ. ꯃꯐꯝ ꯀꯌꯥꯗ ꯀꯣꯏꯕꯁꯨ ꯆꯠꯃꯤꯟꯅꯩ. ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯅꯟꯗꯔꯥꯖ ꯃꯥꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯍꯦꯛ ꯍꯦꯛ ꯁꯥꯎꯏ. ꯅꯣꯡꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯟꯗꯔꯥꯖ ꯃꯥꯅꯁꯨ ꯂꯩꯕꯥꯛ ꯂꯩꯕꯨ ꯊꯦꯝꯃꯤ. ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯊꯦꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯤ. ꯀꯔꯝꯅ ꯂꯥꯏꯅ ꯊꯥꯖꯒꯅꯤ? ꯆꯤꯡꯅꯖꯩ. ꯂꯩꯕꯥꯛ ꯂꯩꯃꯥꯒꯤ ꯊꯃꯣꯏꯅ ꯃꯁꯤꯡ ꯈꯪꯗ ꯃꯤꯄꯥꯏꯕꯁꯨ ꯐꯥꯎꯖꯔꯤ. ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯍꯨꯝꯅꯤꯗꯒꯤ ꯆꯌꯣꯜ, ꯆꯌꯣꯜꯗꯒꯤ ꯊꯥ, ꯊꯥꯗꯒꯤ ꯆꯍꯤ. ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯅꯟꯗꯔꯥꯖꯅ ꯈꯪꯅꯔꯛꯄ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ. ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯛꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯄꯨꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯅꯨꯡꯁꯤ ꯌꯥꯋꯥ ꯐꯣꯡꯗꯣꯛꯇꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯂꯩ ꯁꯥꯊꯤꯅ ꯁꯥꯎꯈ꯭ꯔꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯗ꯭ꯔꯕꯗꯤ ꯅꯨꯡꯁꯤ ꯃꯔꯤ ꯊꯗꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯅꯟꯗꯔꯥꯖ ꯈꯪꯏ. ꯃꯁꯥꯅꯧ ꯑꯣꯏꯕꯤꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯈ꯭ꯔꯦ. ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯉꯝꯈꯤꯗ꯭ꯔꯦ. ꯃꯗꯨ ꯈꯜꯂꯨꯔꯒ ꯅꯟꯗꯔꯥꯖ ꯂꯥꯏꯃꯟ ꯑꯣꯏꯔꯦ. ꯅꯨꯡꯁꯤ ꯃꯩꯔꯤꯅ ꯆꯥꯛꯂꯕ ꯅꯟꯗꯔꯥꯖ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯅꯕꯒꯤꯗꯃꯛ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ. ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯆꯥ ꯑꯣꯏꯕꯩꯅ ꯋꯥꯍꯪ ꯈꯔ ꯍꯪꯒꯠꯆꯒꯦ. ꯏꯃꯥꯒꯤ ꯄꯥꯔꯤ ꯀꯔꯤ ꯌꯥꯋꯥꯅꯣ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯀꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ? ꯅꯆꯥꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯅꯅꯣ? ꯑꯁꯨꯛ ꯆꯥꯎꯕ ꯁꯥꯞ ꯑꯃ ꯏꯙꯧ ꯏꯕꯨꯡꯉꯣꯅ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯂꯤꯕ ꯃꯁꯤꯕꯨ ꯏꯙꯧꯒꯤ ꯈꯨꯗꯣꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯈꯪꯏ. ꯏꯆꯥꯅ ꯋꯥꯍꯪꯗꯣ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ. ꯅꯃꯥ ꯑꯩꯁꯨ ꯈꯪꯏ. ꯍꯥꯏꯒꯦ. ꯏꯆꯥꯅ ꯈꯪꯅꯤꯡꯂꯤꯕꯗꯣ ꯉꯁꯤꯗꯤ ꯂꯣꯏꯅ ꯍꯥꯏꯒꯦ. ꯍꯥꯏꯕꯤꯌꯨ ꯑꯄꯣꯛꯄꯤ, ꯅꯆꯥꯒꯤ ꯏꯔꯥꯜꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯌꯥꯝꯕꯒ ꯅꯪꯒ ꯅꯙꯧ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯂꯤ. ꯈꯨꯗꯤ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯨꯠꯇ ꯄꯥꯏꯕ ꯅꯪꯒꯤ ꯊꯥꯡꯂꯦꯟꯅ ꯅꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ. ꯃꯤꯀꯨꯞꯇꯨꯗ ꯅꯙꯧꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯈꯤꯗꯦ. ꯅꯌꯥꯝꯕꯨꯡ ꯑꯗꯨꯕꯨ ꯅꯙꯧꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ ꯈꯟꯖꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ
ꯅꯗꯧꯅ ꯁꯥꯞ ꯑꯗꯨꯕꯨ ꯄꯤꯈꯤꯕꯅꯤ ꯅꯗꯧꯒꯤ ꯁꯥꯞ ꯍꯟꯗꯣꯛꯄ ꯌꯥꯗꯦꯗꯣ ꯅꯗꯧꯒꯤ ꯄꯨꯟꯁꯤꯅ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤꯗꯣ ꯅꯪꯒꯤ ꯁꯥꯞ ꯍꯟꯗꯣꯛꯅꯤꯡꯂꯕꯁꯨ ꯅꯪꯅ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯔꯝꯅ ꯁꯥꯞ ꯍꯟꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯏꯃꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯤꯔꯝꯕ꯭ꯔꯥ ꯅꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯈꯪꯅꯕ ꯅꯨꯖꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯅꯪꯉꯣꯟꯗ ꯀꯠꯊꯣꯛꯂꯕꯗꯤ ꯁꯥꯞ ꯈꯨꯗꯛꯇ ꯀꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯟꯗꯔꯥꯖ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇꯗꯤ ꯕ꯭ꯔꯖꯂꯤꯁꯤꯡꯅ ꯌꯥꯟꯊꯔꯛꯂꯦꯗꯣ ꯃꯍꯥꯛ ꯊꯃꯣꯏ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯏꯗꯧꯒꯤ ꯁꯥꯞꯇꯤ ꯅꯆꯥꯅ ꯍꯟꯗꯣꯛꯂꯒꯅꯤ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯈ꯭ꯔꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯄꯂꯦꯝꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯁꯦ ꯅꯆꯥꯅ ꯄꯦꯟꯅ ꯌꯦꯡꯖꯒꯦ ꯃꯆꯥꯒꯤ ꯋꯥꯐꯝꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯅꯠꯇꯦ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯃꯗꯨ ꯇꯧꯕ ꯌꯥꯗꯦ ꯏꯆꯥꯅ ꯀꯣꯅꯨꯡꯁꯤꯗ ꯂꯩꯇ꯭ꯔꯕꯗꯤ ꯏꯃꯥꯅ ꯀꯅꯥ ꯌꯦꯡꯗꯨꯅ ꯂꯩꯍꯧꯒꯅꯤ ꯃꯗꯨ ꯌꯥꯗꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯂꯝꯂꯥꯟꯕꯤ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯏꯃꯥꯕꯨꯗꯤ ꯀꯥꯎꯊꯣꯛꯂꯕ꯭ꯔꯥ ꯀꯥꯎꯗꯦ ꯀꯥꯎꯖꯗꯦ ꯏꯃꯥ ꯅꯆꯥꯅ ꯀꯥꯎꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕ ꯏꯃꯥ ꯌꯥꯝꯅ ꯀꯜꯂꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯌꯥꯏꯁꯦ 이마기 빠리 나하니 이마기 아사니 나하니 이마기 마니니 낭났다나 이마기 까나 레리바게 이마 나자기 바꿈 레이사지 이마기 봉어 농시바 낭보 아묵다리 칸다고마 나자짜라게 이마 야로이 이사사키바 야로이 마이통다 피랑 신타나 마콧 아니 로나나 마마부 쿠rum두나 하이자락리 발렘 아복비 마탕기 마복 랑원나바다 Bibuk nung ginawa na palim imagi tampakta China song na sana sagi ko Pantawi pa mangon na song palim nang natabiyo ko Pachaoy ba ihakti Punsi kong chatloy na Letsilag na tinkri pang tampiyo Nachachacharik palim Pari ibong NUNGSIBA Imabok kariyoy na sige Wanglen mikop amatanggoy na baso Ichagi may tungyeng sa kige Pari nagmutahan bro Namay bumirayram Kadaitan nang natchaniba Namay gipagdamse nagmutahan bra Karigi aduktahan natchatpano Namay haki may saksi nang nakarigi kamdabano Matsaoy pa Singbul Mamaway bising na kayam nung sizayahay base Nakoy na nikang kijeko Namay buhundok lam nung siba na heli jatliba Madasu Pahapni kaugadukonan Mamagi yawado han na taramdana sagol tagtatungduna laybak laymabu lawba lakli Nung siyawa pungdok ti hayduna sauduna layribi laybak lay thuklao hayba yakidri Matasing na haymanbadagi saurasu sauna laybak lay mapalda thurakli Kunjasing adunasu ngasidi konungda pubikro haina hanjin na taksilakli Nandaras upay layti kunjasing aduda thazaba mathamlamduna laybak laybu sagol thakta haptuna purakli Thauriba sagol adu konung may kayromda thawjinba maramna laybak lay harauzay momon noktuna sagol adusu tomli Sana konung sangjingay Wanglen mikup ama wari saki si haiduna sabi sanaw anido sagoldagi kumtharakli aduga ahang bazaga amada punna muk phaminari Mita ira chenduna laybak laymagi nungsibi saktambu munna yengduna Nandaras mana tapna hairai Ishano kasidi nanggi maithongse nahan maghaiga manade yamna subhazai yamna sunungsi Ikari ni haiduna laybak lay mamay nun kalagti iremlem sabi matawda wadi tap na ngangi Sana ko nung yawduna isabi na tong in lay mamingtol panglani kalubada nasanaw oy biyay ki may tongse karakasik magalap tokshi madunoy ram gani isabi Nandaras makol tok na di kapte pirang di ururo sintari pirang lagta mami samlaba mayagsing na udraba Laybak laymagi maithongduda nungsina yengduna amukasu makatarakli Nasabi oiba aida kauba ngamloidoba nungsiba yawa amadi
ꯃꯁꯤ ꯍꯥꯏꯌꯨꯗꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯅꯥꯎ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁꯥꯕꯤꯒꯤ ꯆꯥꯎꯔꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯩ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃ ꯃꯄꯣꯛꯁꯤꯒꯤ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤꯈꯛꯅꯤ ꯑꯩꯅ ꯏꯁꯥꯕꯤꯗ ꯍꯥꯏꯅꯤꯡꯕ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯏꯁꯥꯅꯧ ꯏꯁꯥꯕꯤ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯝꯗꯥꯏ ꯑꯁꯤꯗ ꯅꯅꯥꯎ ꯑꯣꯏꯕꯤ ꯊꯃꯣꯏꯅ ꯄꯦꯟꯖꯅꯕ ꯅꯨꯡꯁꯤ ꯑꯋꯥꯗꯣ ꯑꯃꯨꯛꯇꯗꯤ ꯐꯣꯡꯗꯣꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯃꯜ ꯂꯩꯍꯟꯈꯤꯅꯤ ꯅꯟꯗꯔꯥꯖ ꯀꯞꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯈꯥꯡꯂꯤ ꯃꯁꯤ ꯃꯥꯜ ꯑꯅꯤ ꯆꯞꯁꯤꯟꯅ ꯐꯣꯡꯂꯒꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤ ꯑꯋꯥ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯁꯥꯅꯧ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯂꯒꯦ ꯑꯗꯨꯕꯨ ꯏꯁꯥꯅꯧ ꯅꯨꯡꯁꯤ ꯑꯋꯥ ꯐꯣꯡꯗ꯭ꯔꯤꯉꯩ ꯋꯥꯍꯪ ꯑꯃꯈꯛꯇꯤ ꯍꯪꯍꯧꯒꯦ ꯅꯁꯥꯕꯤ ꯑꯩꯅ ꯄꯤꯕ ꯈꯨꯗꯣꯜ ꯈꯨꯗꯤꯡꯃꯛ ꯅꯪ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯗ꯭ꯔꯥ ꯆꯤꯡꯅꯕ ꯂꯩꯇꯅ ꯈꯨꯠꯁꯤꯟꯅꯕꯤꯔꯣ ꯅꯁꯥꯅ ꯑꯣꯏꯕꯤꯅ ꯏꯁꯥꯕꯤ ꯅꯪꯒꯤ ꯈꯨꯗꯣꯜꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ ꯂꯩꯕꯥꯛ ꯂꯩ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯅꯟꯗꯔꯥꯖ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯁꯣꯟꯊꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯣꯡꯂꯛꯄ ꯇꯥꯔꯦ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯂꯩꯕꯥꯛ ꯂꯩꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯞꯅ ꯇꯥꯔꯛꯏ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯅꯟꯗꯔꯥꯖ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯌꯦꯞꯇꯨꯅ ꯄꯨꯔꯛꯈꯤꯕ ꯊꯥꯡ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯏ ꯈꯪꯍꯧꯗꯅ ꯊꯤꯜꯂꯛꯈꯤꯕꯅꯤ ꯂꯩꯕꯥꯛ ꯂꯩ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯂꯩꯕꯥꯛ ꯂꯩ ꯃꯃꯤꯠ ꯂꯪꯈꯠꯂꯤ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯃꯁꯥꯕꯤ ꯃꯉꯣꯟꯗ ꯏꯁꯥꯕꯤ ꯈꯥꯡꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯀꯞꯅꯤꯡꯕꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ ꯅꯟꯗꯔꯥꯖ ꯀꯞꯇꯨꯅ ꯏꯁꯥꯅꯧ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡ ꯂꯩꯇ꯭ꯔꯦ ꯅꯁꯥꯕꯤ ꯑꯩꯒꯤ ꯏꯔꯥꯁꯤ ꯅꯪ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯂꯥꯟꯖꯔꯦ ꯏꯁꯥꯅꯧ ꯑꯩꯒꯤ ꯏꯁꯥꯅꯧ ꯅꯨꯡꯁꯤꯕꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯂꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗ ꯏꯁꯥꯕꯤ ꯅꯅꯥꯎ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯏꯁꯥꯕꯤꯒꯤ ꯈꯨꯗꯣꯜꯁꯦ ꯍꯔꯥꯎꯅ ꯂꯧꯁꯤꯟꯖꯔꯤ ꯅꯁꯥꯅꯧ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯏꯁꯥꯕꯤ ꯅꯪꯒꯤ ꯇꯝꯄꯥꯛꯇ ꯅꯨꯡꯁꯤꯅ ꯃꯣꯠꯈꯥꯡꯅꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇ ꯇꯨꯡꯀꯨꯟ ꯇꯥꯟꯖꯒꯦ ꯅꯟꯗꯔꯥꯖ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯇꯝꯄꯥꯛꯇ ꯍꯤꯞꯊꯍꯜꯂꯤ ꯏꯁꯥꯅꯧ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯪꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯌꯥꯋꯥꯗꯣ ꯉꯁꯤꯗꯤ ꯍꯥꯏꯔꯒꯦ ꯏꯁꯥꯅꯧ ꯅꯁꯥꯕꯤ ꯑꯣꯏꯕ ꯑꯩꯍꯥꯛꯅ ꯏꯁꯥꯅꯧ ꯁꯛꯄ ꯂꯧꯔꯤꯕꯤ ꯅꯨꯡꯖꯥ ꯅꯍꯥꯛ ꯃꯥꯏꯃ ꯊꯃꯣꯏ ꯊꯨꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯅꯁꯥꯕꯤ ꯁꯒꯣꯜ ꯊꯛꯇ ꯀꯥꯗꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯛꯂꯁꯤ ꯂꯩ ꯃꯃꯤꯡꯊꯣꯜ ꯀꯥꯕꯤꯔꯅꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯥꯏꯊꯣꯡ ꯁꯤꯟꯕ ꯊꯨꯡꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯒ ꯏꯁꯥꯕꯤ ꯄꯦꯜꯂꯤ ꯉꯁꯤꯗꯤ ꯅꯁꯥꯅꯧ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯇꯁꯦꯡꯅ ꯄꯦꯜꯂꯤ ꯊꯋꯥꯏ ꯊꯥꯔꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯨ ꯏꯄꯥꯝꯗ ꯂꯩꯇ꯭ꯔꯦ 이사배 ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ 이사ꯅꯧ 이사비 ꯑꯩ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯗꯤꯌꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯀꯔꯤ ꯌꯋꯥ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯃꯤꯄꯥꯏꯕꯅ ꯁꯣꯔ ꯐꯨꯡꯒꯠꯂꯤ ꯅꯟꯗꯔꯥꯖ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯤ ꯂꯩꯕꯥꯛ ꯂꯩ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯔꯛꯇ꯭ꯔꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ ꯅꯟꯗꯔꯥꯖ ꯄꯥꯈꯠꯅ 이사ꯅꯧ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯋꯥꯔꯤ ꯄꯨꯝꯕ ꯅꯐꯝꯗ ꯐꯣꯡꯗꯣꯛꯀꯦ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ 이사ꯅꯧ 이사비 ꯋꯥꯔꯧꯗꯤꯌꯦ ꯑꯩ ꯋꯥꯔꯧꯗꯦ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯩꯁꯨ ꯈꯪꯉꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯂꯩꯔꯤꯕ ꯁꯥꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ 이사비 ꯃꯗꯨ ꯈꯪꯅ ꯈꯪꯅ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ 이사비 ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯅꯤꯡꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯅꯥꯛꯇ ꯂꯩꯖꯅꯤꯡꯉꯤ ꯅꯪꯒꯤ ꯅꯔꯨꯝ ꯊꯨꯞꯅ ꯍꯤꯡꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇꯝꯂꯛꯇ꯭ꯔꯤ ꯃꯄꯣꯛꯁꯤꯗꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯅꯪ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯏꯊꯣꯡꯃꯤꯟꯅꯁꯤꯀꯣ 이사비 ꯅꯅꯥꯎꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯤ 이사비 ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯆꯠꯄ ꯇꯥꯔꯦ ꯅꯅꯥꯎꯗꯤ ꯅꯁꯥꯅꯧ ꯑꯩꯍꯥꯛꯀꯤ ꯇꯨꯡ ꯏꯟꯕꯤꯔꯛꯂꯅꯨ ꯂꯩꯍꯧꯔꯣ ꯅꯨꯡꯉꯥꯏꯅ ꯆꯠ
ꯍꯣꯡꯗꯣꯛꯂꯝꯕ ꯋꯥꯍꯩ ꯈꯔꯁꯤꯅ ꯂꯩꯕꯥꯛꯂꯩ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯣꯏꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ꯫ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯅ ꯅꯟꯗꯔꯥꯖ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ꯫ ꯂꯩꯕꯥꯛꯂꯩ ꯃꯥꯒꯤ ꯃꯕꯨꯛꯇ ꯂꯦꯡꯁꯤꯜꯂꯤꯕ ꯊꯥꯡ ꯃꯆꯥꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃ ꯐꯥꯎ ꯄꯟꯊꯗ ꯃꯁꯥꯒꯤ ꯃꯕꯨꯛꯇ ꯑꯃꯨꯛ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯦ ꯅꯟꯗꯔꯥꯖ ꯅꯨꯡꯁꯤꯃꯥꯒꯤꯗꯃꯛꯇ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯊꯋꯥꯏ ꯑꯅꯤꯗꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈ꯭ꯔꯦ꯫ ꯀꯟꯗ꯭ꯔꯥ ꯅꯨꯡꯁꯤꯒꯤ ꯃꯆꯠꯁꯦ? ꯀꯜꯂꯤ, ꯇꯁꯦꯡꯅ ꯀꯜꯂꯤ꯫ ꯀꯟꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯅꯨꯡꯁꯤꯃꯥꯒꯤ ꯃꯌꯥꯏꯁꯦ꯫ ꯂꯩꯁꯛ ꯍꯦꯟꯕꯤ ꯂꯩꯕꯥꯛꯂꯩ, ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛꯂꯩ, ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯩꯕꯥꯛꯂꯩ, ꯄꯟꯊꯧ ꯃꯥꯒꯤ ꯃꯃꯣꯝ꯫ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯇꯅꯥ ꯑꯃꯒꯤꯁꯨ ꯈꯟꯕꯤꯔꯝꯗ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯁꯣꯟꯅꯍꯧꯏ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯂꯩꯕꯥꯛꯂꯩꯗꯣ, ꯂꯥꯏꯅ ꯄꯨꯟꯁꯤ ꯂꯣꯝꯃꯤꯗ, ꯄꯥꯝꯃꯨꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯀꯜꯂꯤꯗꯀꯣ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯦ꯫ ꯀꯤꯖꯔꯦ ꯑꯩꯗꯤ ꯅꯨꯡꯁꯤꯕ꯫